Manipur top channel ki maikei gi maruiba paukra ma'am na thamjari Manipur kuki illegals immigrants sing leptana sangchilakpa loinana lamdam sig yellow mi singmu muthana bo honarakpado thingnaba khongthangwaina Indian Army na thabak paikhatpa hawrehri Aadhaar card saktak se paidaba kuki sing Army na lami satlan khidreba kangpokpi su sampur road ta Aadhaar card paidaba sing laimakhong Army na satlan khidre haina su thajana wariba paw mun makhatana phungdorakli Amaromdana Manipur thokliba tha kunga mathoi fazilakadoroba karma matana loisindun maksagum ing tappa laitaba hanjilakani haiba ngamdana lairibi rangsina maramoidana lebasi awang pok malemda lairiba miyam punamakki maphamda ikai phiruk khumale haina Union Minister Kiren Rijiju na phongdokre haribo aphamsi awang pokki culture tradition amadi Prime Minister Narendra Modi gi lusing makhada awang pok paikhaliba sakho thaurangi matangda Vibrant Color of Antalakshmi haiba Thauramama Lebasigi Parliamentary Affairs Minister Kiren Rijiju gi New Delhi da leibu official residence the Union Minister na phongdokibani Thauramadu Union Minister Kiren Rijiju na Manipur da thokli birang sigi matangda hauzik su Manipur gi mafam khrada hingsa gi weba thawdo wathok sing lep leitana thokli hari Manipur da thokli birang se central government ki mathakda hoba irang amanati state amaga gi marakta thokpa irang sunati lebok thibidi Manipur masin mana oina leiriba maite amari kuki furbani gi marakta thokpa irang amani masin mana oni gi marakta thokpa ethnic conflict asina ngasidi awang nongpok pun ikai bana ngale awang nongpok ki mioi ama oina aikoi pun amagna mite amari kuki isil inaw singda kari gi damakta khanari bano kari gi irang hawbano isil inaw gi marakta yengthina duna irang sakatpana kari karamba kana ba purakpa gi hebo wafam sing hangpham thoktabra haina sumang phongdokri Mangna makhatana hai Manipur thoklibi irang sibu waroisin puraktuna tangdu laitaba lamdam ama hanjilanaba central government gi maikei khulai paiduna irang horiba kuki amadi mitei furup animakta khulai thadoktuna wari sananaba kiarag hana appeal tawduna lakli amukta thokhidriba mawna Manipur thoklibi irang sibu lusinanabagi dama Home Minister Amit Shah Manipur numit mari ni sumna leiduna honakhi ngasi phawba India ki Home Minister amata awang nongpok to thokpa thawdo wathok singa Amit Shah na lauriba thawdang adugumna lawkiba amata yawkhidri khulai thadoknaba lengana kiara khana appeal tawrabas irang horiba mite amadi kuki singi leiriba khulai paiba miyi singna khulai thadokpigi mohot amuk hena khulai lepsinduna amagi marakta akan irang sakanari maramaduna Manipur thoklibi irang sigi matangda laingakta maral sipam thokti Manipur gi irang sibu lusinanaba awang nongpokta leiriba miyam punamakta amatu oina leptuna mite amadi kuki furukki marakta thokliba hatna sunabasi lepna appeal tawba mathoktai ing tappa leiraba matamda chakhotpa nungaiba purakadabani haina sumagna phongdokhi amaromdana Meghalaya gi CM Konat Sangmana MLA kai sida aroiboini ikai khumna butkre Manipur Legislative Assembly da tadubi kendra gi mihut oiramba laikhidraba MLA and kai sigi maphamda Meghalaya gi Chief Minister Konat ke sangma masamuk Manipur laktuna laikhidraba MLA sigi maphamda ikai khumna bu utkhriari MBC MK Search Compound pangthokpa laikhidraba MLA and kai sigi lairol chanbigi thoramadda wangang laduna Meghalaya gi Chief Minister shin laikhidraba kai sigi Manipur miyam gi dama asetpa phirep amaga loinana thabak tawkibu lusingba mani Kaisi ngangthoki wafam thabakto onthoktaba yadi haiba lusingba ma oibana miyamna mangon sena thajaba thamlibani asidugumna laikhidraba lusingba sigi awaba mayokna horibi imung manungdasu Meghalaya gi Minister sina awaba saruk yaba phongdokre ningsingba yabadi laikhidraba NKIC tam anirak MLA oibaga loinana mamang tamna Manipur Sarkar gi Cabinet Minister oikhi loinana National People Party gi senior lusingba ma oina party manungda yamni ikai khumnaba pida phangliba lusingba ma suni hainasu pausta makhatana phongdorakhi loinana atopa paudana sumna report tawri panam pausi digi MLA kai ma ki pongna pham lamnamda lairol sankhre MLA and Kaisi ki thawai yaudra haksang senapati district ki manung chanba makhan khuman MBC search ta aroiba mathong mangam pangthoklaba matung maki pokna pham lamdam oiriba tadu bigi makhan khuman khul lairol chankhre thawra madu da Meghalaya gi Minister Konat ke sangma su saruk yakhi masagi anaba mana maram oiduna laikhidraba lusingba sigi thawai yaudra haksang da
masu ohumgi firal na kuptuna madi miyamna leisu katuna ikai khuna botki laikidraba lusingba si NPP Manipur State Unit ki President oina thaupura madana tana kumza English singani ga taraga tare amadi English singani ga kungani thoida pangtokiba State Assembly mikhalda thangna na tadubi kendra dagi MLA oina mai polakibani lusingba sina laikidaba si party asigi tanatana Manipur miyam gi sauna mangjabani haina Meghalaya gi Minister Konat ke sangmana nuaitaba phongdoraki Konat sangmana makhatana hai apun Manipur ama saganaba honabada asauba thaudang loramba amadi miyam gi yefa thorang singi damak mang thana selamba lusingba sina laikidaba si NPP gi oina mention ma ngamdaroidaba ahoba ma lehoraga neki Nakalamoram the outer Manipur Lok Sabha ki MP Alfred K. Atharnahai, Manipur gi tangdu laita daba fiba masida en Kaishi gumba miyam gi mihut holakpa tangai fadabane. Furup kiana kunda minariba Manipur ba amatu ina nungsi sanana laina ba hona bada magna loramba thaudang sing thani ngai ni. Magna laikidaba si NPP gi khaknatana Manipur miyam gi oina sauna mangjaba mani haki. Ngasi gi thawramba da mau AC gi MLA L dikho Ketrigaon Kendra ki MLA Sheikh Nurul Hasan Amadi, Tamenglong Kendra ki MLA Zamenglong Panmai, Shanapati ADC ki ex-chairman A. Kapani, United Naga Council, All Naga Students Association Manipur Ansam, Naga Women's Unions Manipur, Mau Council, Maram Unions, Zirangrong Loop, Mau Naga Women's Welfare Association Amadi, Mau Students Union ki Mute Sing Sarugaki, Panmai Abadi, MLA shina laikidabada Manipur lenga na ngasi half holiday lauthokuna state ki thakta awab phongdokiba laikhrabani hanisu pausida makhatari amarom dana scheme singi kanaba matam sana phangananaba miyamna department singda mating pangsinsi MLA KV person with disabilities amadi senior citizen singda lenga na piriba tuan scheme singi kanaba makhoida matam sana phanganba ngamnaba miyamna lenga ki mari lenaba department singda mating pangsinba mathau ta hena Manipur State Women's Development Corporation ki chairperson su oriba Nauriya pakhang lakpa AC gi MLA SKB na phongdokre wapamasi MLA SKB na Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities Tagyelga Punuksal Madana, Imphal West District ki Hauba Marak, Singtham Laikai ki Community Hall Pangtoko Person with Disability ki Amadi, Senior Citizens in Yoeba, Assessment Cum, Threats and Distribution ki Program the Haikipani, Rastriya Bioshri Yojana Amadi, Assistant to Disabled Person for Purchase Fitting of Aids Appliance scheme makhada khangalaba beneficiary singda makoigi mathau tawa wheelchair walking stick hearing aid knee brace walking stick with seat amati battery operated motorized tricycle yenthokpa yauna pangthokpa tharamadudha chairman cabina magna person with disabilities amadi senior citizens singi yaifana tuan scheme kya hawdokli adubi scheme singi matangna miyamna khangba watpana madugi kanabadu mapung phana piba ngamdri maram asina lengana miyam gi damak hawdokli scheme singi kanaba simathau taba miyoi singda mapung phana phangnaba miyamda department da mapung phana cooperation piminasi loinana ngasi pangthokli ba thawram asibu makhatana Nauriya pakhang lakpa AC gi tuan mafam singda su pangthoktuna AC gi manungda laidiba person with disability samadi senior citizen sing scheme singi kanaba chama yohonbada hotnagana haki ngasi gi thawram adu Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities Tagyel gi Director and Khobi yauna marueva miyoi kyana sarugyaki Amaromdana Governor Statehood Dega Mari Lane Yepe Pausal Pirakli Yankai Gumdo Sub Statehood Dega Mari Lane Manipur gi Governor Ajay Kumar Balan State gi miyam Yepe Pausal Pirakli Governor ki Pausal adun hai Manipur si kumza English singa magasama pan go humtra gani thoki January kunga mathoida Indian Union gi full flash state amoiki masima state gi miyamna mangjarak pa mangla nama mangphauna bani anau sakholab India mu uhenna na bhona bada Manipur bo ata state singa loinana sapmana na saruk yaminarakli masi state asigi lokpham thokpa thaudang amadi khudong chaba mani hairiba khudong chaba singa si lau wai state asigi miyam gi khutta lairi haiba wapam thamlakpaga loinana Manipur si ingtapa watapa da state ama oina ba ekoi puna amatu oina hotna minarasi haina governor na makhatarakli amaramdana lusingba singda ikai khumnaba ngamdrabdi sokhatpa ngamloi MLA ibomsa Imphal East District is home SDO office complex the Nauna Sagadaba
Fire Service Substation ngasi lamlai kendra gi MLA case ibomsana ore yum tamkhre thawra madur Imphal East District ki DC Khumantem daina Fire Service ki Director L Navasandra Susar yaki thawram gi athoiba mithungi warol piraduna MLA ibomsan hai lusingba singda ikai khumna bu utpa ngamdrabadi khunai du kaidonung na sakhot pangamloi haibaga loinana Chief Minister N Biren gi makhara lamlai kendra da paikhatliba yaipa thawrang singi manungsana Fire Substation asi thamgadabani Fire Substation asi khaknatana saumungda lairiba Biramangol College ki building su story oina sagatpa yauna college asi malem gi thakta semganaba panam thamli hari thawramaduru saruk yakiba Fire Service ki Director L Navasandran hai Fire Service na khusiem gi amadi mausa gi khudongthiba thawdok thulakpada miyam gi mateng pangduna lakli handak thokibe ising isa odu su Fire Service na angamba thawdang lokhi songbom da sagaduri sub station asinasu miyam da kana kya pi bangamlagani hai kenasu paus da makhatari Makasa tharak poina kanglai paki mairagi editorial ma'am da thamjage maming dagi Manipur lengak laidi haibadu kayam kuina utkhigadaru no mamang sai English ngani ga kun go humdoi gi me ahum dagi Manipur da thokli lanasi tha kun henlakli lanasi na Manipur miam laita handre supam nompam khangandre mairoi sing nena tana mahitam phangdre lanasi na miyoi lising humfu hena tuan relief camp sing da awaba punsi marila matalai masigi mathakta Manipur miyamna Manipur gi singa masum tam animakta maning tamna satok sin tawduna laron itiki thabak ngamdana leiri oiriba piba masida Manipur lengana lanasi lusinana bahauju phawba lokat pham tok thaba amata lokotana leiri basi yamna lali lenga asi maming tegi oina leibani haibasi leibak miyamna kyam kuina utki gadoribano lenga asi leina leibak miyam karigi damakta awaba nangalibano masi mikhal gi matamda voter oiriba miyamna khanduna thagaliba miyamgi mihut singasi lebak mayam unaba lairibra haina miyamna hangnarakle aduna Manipur gi lengak loi singna maming tegi oina masa nungairaga loire magi imungi miyoi sing soktraga loire Manipur miyamgi awaba lengak loi singna khangpam thokti haibigi mawongda lairiba sinadi miyam amasum lengak loi singi marakta asubu lana ma thulaknabigi maram soidan oigani Manipur thokliba lanasi Manipur amasum Barat lenga anina amatu oina kok sungsinaduna lusinana bohonaba ngamti lana sina Manipur thugaina bohonariba koki narco terroristing ngakthonaba khungak pasing amadi arambai tingol gi kangbu sing tholaktuna mareba ngakna bohonabada barat lenga na aran mamiyeng gieng bohrokli loinana khungak pasing phaba madi nungmaina kaptuno hatpa makoi gi mathakta NS panduna fogat kani haibigi thabak phawba satharakli maduna di Manipur landarakli pa narco terrorist nga sibu lanthingna ba miwe mat tholakpa yaro hebaga sap manai haina khali oiriba phibam masida Manipur gi lengak nasu isang thauna Bharat ki Prime Minister amadi ata Union Minister sing unaduna lana solution na ba taksin basungamdri Prime Minister nasu Manipur miyang warning laga wajau sing laga sijau haibromda laithokpa ga sap manari Bharat lengana utliba thawong asidi Manipur si Bharat ki loilam gum khanduna hanthaba miyeng yengduna awama sa langhanana bo hotna ba mali haina lobhe Bharat lenga ki thawong asi ngasi phawba Manipur gi Chief Minister amadi atai minister loinana MLA singna khangdana lairiba sikari lenga ama leina yekna bana landaraktuna kangkhong sairaba misi mina thoklaba laifam jafam khangdraba phawba lengak loisingna maraiba kanana bu lofam thokpa thawdang adu lauduna nungaiba punsi marialamada ningaidana laithokliba sikarigino Bharat Sarkar na Manipur miyambu nungsiraba Manipur bu Bharat ki manungda laiba state amani haina khanba taramlabadi hauju Manipur miyamna wariba si oramloi Manipur thokliba lana si Bharat ki state amada thokpa oramlabadi PM Narendra Modi tumina laisalamloi khudakta lalu sinduna Marebak miyambu nungsiba Prime Minister amani haibadu thabakna soidana takpa ngamgani haina khali aduba hauju Manipur gi asuk warapa matamasida Manipur gi Chief Minister na pangdabigi saklo lauduna Delhi gi lusingba sing unaduna lana si lusinana ba hotna bangamdri basi yamna lali BJP gi lengak session matamasida ani suba sahi tere khuntak pa haibadu oidura Manipur pungmang manganana ba Bharat Sarkar ga laktuna ba ama yaurga satharak haibasi miyamna singna ba maporakli masi Manipur lengana marebak Manipur amadi lebak miyambu nungsibadu thabakna utpa ngamdana lairibasinani haujiksu Manipur gi Chief Minister na lana sit lusinana ba mayek singba thabak amata paikhatpa udi nomagi matam haukhina ba
थोअथोअब तौदुना लई हाइबसि मणिपुर मियामना तसिंग तसिंग उबा फंगली मदुना ममिंग देगी ओइना मणिपुर लेंगाक लेरगा लेंगाक लोइसिंग नुंगाइनाबा ओइना तौबदी यामना लांगनी अथुबा मतमना चीफ मिनिस्टरना लुसिंगदुना ऑल पॉलिटिकल पार्टी की मिफम कौदुना मणिपुर कन्ननब लफम थोप थौदांग लौनबो हनसि लोइना बीजेपी की मनुंगदा लैरिबा मिनिस्टर अमदी एमएलए सिंगबु अमत ओइना सीएम न खमजिंदुना अपुनबा थौगल अपुनबा थौना पंगल सगतुना मणिपुर कन्ननब लफम थोप थौदांग अदु लौब सुंगने हेबा कंगलैपाक की मेरागी एडिटोरियल मैम स्पेशल कंटेंट मैंने मैम थमजरी लोशिलकपोइना तोप फॉर्म कुकी मिलिटेंट सिंग पॉलिटिकल डायलॉग सथबना तंग दुलै ताबा पुरकप ngamloi haina mahesona governor da thangkhre theories ki thawang sa thariba kuki militant singa political dialogue sa thabana manipur tang duloi taba hanjalakpa ngamloi haina rpi thawali gi national secretary mahesor thanaujamna manipur ki governor ajay kumar bala da taksinkhre hari mahesona governor ajay kumar bala ga unaruba matung rajbor mamangna pamising ga unabada mangna hai theories ki lisa chaliba kuki militant singi mathakta military crackdown sa thabagi tangai fadabadu rpi athawali gi mekedi gi governor da takslamle लोइना कुकी खुल सिंगदा बेलेसिप सिंगना ताउनिंगबरा ताउदुना लैरिबा हेरिडिटरी सिटीजनशिप की सनबी असि मुथनबा मणिपुर हिल एरियाज एक्विजिशन शिप्स राइट्स एक्ट 1967 मपुंग फाना सनहन तंगाई फदे हप वाफम गवर्नर थमलम खेनसु पाउसद मखाताना पाली मपानी की संलकपा इलीगल इमिग्रेंट्स सिंगना एसटी की खुदोंग साबा लौरिबसी लौथोकनबसु गवर्नर माकी मेकेदिगी थमलमखि मागना हाई कुकी खुलाई पाइब सिंग लेनरीब सस्पेंशन ऑफ ऑपरेशन सु हंदोकनबा मदि ngamkhaida free movement regime लाथोकनबा तक्सिनखि 1951 द बेस्ट ईयर ओइर स्टेट असिदा एनआरसी सतन हनबा यावना मधक्ता पनख्रिबो वाफम सिंग असि थबक्तो ओंथोकलबा मतमदा लमदम असिदा माउसागी फिबमदा हंजिलकप ngamगनि हानेसु गवर्नर द मरिक सुमना फोंदोलमखि गवर्नर की माइकेदिगिसु वाफम सिंग असि थबक्तो ओंथोकनबा होनगनि हाइबिगी थाजबसु पिरखी हैना मेसुर मखाता खी हैनसु पाउसद मखाता नसु पलकली तेंदक पावमनमो अतोप थाजनिङै ओइरिबा पावमना लामिंगलुन सन ऑफ गिनसम पाव कौबा कुकी अमा सुचामपुर सिंगा लंबिगी एक्सीडेंट लैखिद्रे हैनसु थाजनिङै ओइरिबा पावमन मखाता न थमजरी तेंतंगना थमजरमगे दुगा हौजिकोइनदि म्याम पाउसु मतांग सै लुसिनजरगे मसुम म्याम पुन अनौबा अपडेट ngамina सेना चैनल सिगी मेकेदिगी म्याम फमद मखाता न थमजरी म्याम पुन मखाता अनौबा अपडेट ngамina सि